ngasi numida waram phongkiba tungan Manipuri siphongsing amasum thokiba thawdo wathoksing dagi maroibi ipausing mayamna thamjagi ahanmada kanglei pakki maira dagi lakhusaraga Bisnupur gi pochangma maning laikai de sakhangnabasing mitai nupa ma mihathina halaga hodoklamdei ngasi ayuk pung taraga makhairam taba matamda Bisnupur Police gi manungchana pochangba mamang laikai wa number 7 da leiba nupa ma masagi farm da Sakhangdaba khulai paibe singni haina singnaba miyoi singna nongmaini kaptuna mihathina hatuna khondoklamne hadi laikhidraba miyoi sigi maming nongmaithem bemol sanchai ni phuga manga apokpa giming nongmaithem birdaja kawi miyoi se posangba maning laikai khongjai lakon ga nakna leiba masagi farm nga se yuk thabak subu sakhibane nga se pung taraga makhairom taba matamna nongmai kapagi makhola ma manak nakpada leiba miyoi singna taba phangki masigi matungna mafam madura laikai gi miyoi khrana sangsindunu yengluba matamda nongmaithem zulon hairiba miyoi sidunu leramba thengna khibane hari mihat asi yamna nakpa mafamdagi makpu nongmaina kaptuna hatpu oigani haina singnari khudakta Bisnupur Police da paw piraba matungda forensic science ki kangbuga loinana Bisnupur Police ki team ama laktuna asibak sangadu mafhamadudagi lakhotkhre hairi laikhidraba miyoi si mayu maikai panduna masa nupa ama leire loinana mihat asigi matangda laikai goiba mifam amasu pangthokre hairi atopa paw modana June 19 ko combination duna Manipur kanba khongsat Manipur miyam hupna satlaba matung Manipur kanaraba mifam pangthokadori Manipur kanba khongsat satlagani haina ko komi gi convener thoksam Somendro na phongdokre wafam singa si lampel da leba ko komi office ta pangthokiba pawgi mifam amada magna pawmi singda phongdokibani magna makhata na sahi amaga tha ani sujilaglaba Manipur gi tangdu leitadraba phibamasi fagalakpagi mahutta hena lusilaktuna miyamda khoirang khoisawnaba hengat halagli haukiba numit khrane sida lamdamasigi tungan ba mafam kya da miyamgi penaba khulaw kya ga loinana khongsat amadi wakat mifamna singba leptana satharakli penaba khulaw kya ga loinana khongsat satpa amadi wakat mifamna singba lepa leitana satharakli ba si India amadi Manipur lenga anina lokhatliba thabakki mawong si lebak miyamna pendre habigi mayek laraba kudamni India amadi Manipur lenga nga ki oiba miyamda utchaiba wafam kya phongdoktuna irang asi sangthan mani maram aduna Manipur kanba khongsat ama June 19 gi ayuk pung 8 da thangmaiban thau ground gi horaga Khumalang Park Main Stadium phawbu sakani magna makhata na phongdokhibada hairiba khongsat asida lamdam asida khundaminariba phuruk khudimangna saruk yaduna Manipur gi saktam kanbada aikhoi punamangna saruk yaminasi khongsat asida political party gi miyoi sing MLA amadi minister sing bureaucrat sing laingak ki thabak toriba khudimak saruk yaduna Manipur kanminasi lamdam sida leidibas SO sing club organization sing maira paibi ima lup sing amadi mairoi pun amangna khongsat asida saruk yabiyo khongsat asi apunba miyam gi ama toiba Manipur kanana bu kholaw lawminasi haikena su pausda makhatarakli atopa pawmana Ziribam da masing yamlaba miyam rally satuna security matik sana thambiyo haina dabi tawduna DC da memorandum pishinkhre Ziribam district da amukta thokhidriba mongda ngasi Ziribam da leiriba tongan ba civil society organization sing amadi imam maira paibi lup sing ama toina punsingduna masing yamlaba miyam rally satlaba matungda tongan madabi kya tanduna thabak to onthokpiyo haina Ziribam DC da memorandum ama pishinkhre ngase yu pung 12 makhai taba matamda masing yamlaba miyam aduna Ziribam ima kaithil punki mafam adurigi Ziri tipaim lambida kilometer manga muksatlaga Ziribam singdong laikai da leiba DC office tamna miyam gi rally edu laktuna DC da memorandum pishinana bonaki adubu lebuk thibadi DC masa leramdabadigi additional DC da miyamna memorandum pishinki miyamna pishinkiba memorandum aduda thabak oina pangthokpiyo haina talibada bising adudi athuba matamda Ziribam gi Borobekra sub division da security force matik sana thajan biduna miyam ngak sienbagi thabak sathabiyo Ziribam na thuklibi irang asina maram oiduna tungan relief camp da leiriba miyoi sing masa gi mayumda halanbiyo koki narco theory singna tumna mai thadokpikhraba yum sing lengan athuba matamda sabiyo Ziribam da athuba matamda santi hanjan hanbiyo amadi barat laingakna divide and rule sanabi yaru haiba dabi sing asini memorandum asi additional DC thoksam manoranjana khushina khibaga loinana magna miyamna phongdokhi hairibadi ngasi Ziribam district police ki SP yauna security gi oiba mipam ama pangthokani Ziribam gi irang kanba mafam singda security force sing thajna na bakhanagani
loidana miyamna pisilamliba memorandum asigi matungina mari lainaba laingaki authority singda se thaduna miyamna taliba dabi singa si mai pangna pangthunaba honagane haina se phongdoki hairi miyamgi khongchar asi loiraba matungna jeribamda leiba ajuka gi office ta pawgi mipma mas pangthoktuna ajuka gi president mutum mai paksanana pawmi singna miyamgi rally ama satuna dc da memorandum pisilubagi akupa marul adusu pawdam khiari atopa pawmana Manipur world ki map ta HIV AIDS ki laina lebi state ama oina yoramba dusu ngasi di lakshele se minister lam acre lising taraga nipan ga satru ko humfuga mari ga point yankhai da popi tharam duna kangpokpi na makok tarei matam ama da Manipur world ki map ta HIV AIDS ki laina lebi state ama oina yorami madun state asibu malem gi mamang ikai phrup khumle adabang asidi madu lakshin mangamle ngasigi numit asin lakpada aikoi khudimagna mayai kaba nisagi meyok amat oina leminaduna drug seasonary ba popi thari ba madi yoliba sing thengnaduna tungi mirol kalhauna bokhona minasi mating leiba khunai amadi furup ama oina bokhona minasi madugi dama state lengang asu matam supada lepkani haina Manipur gi chief minister N Berena phongdokre wafam asing asi Manipur police department asu sinduna international day against drug abuse and illicit trafficking numit ka mari leina CM secretariat mamang digi thoram adu gi saruk ama oina mayai ka ba nisa digi lapthokna leina ba paujel puba bite rally ama minister N Berena flag off tawigi thoram da magna phongdokhibne ngasi gi thoram adu da Manipur lengak theory minister MLA chief secretary police amadi civil gi makok thongba official sing saruk gyakhiba thoram adu da chief minister na haikibada mayai ka ba nisa gi mayok to Manipur lengak war on drug amadi fight against borders illegal trafficking gi khongthang kya lokhol agle hari amarom the narcotic affairs and borders nap ki report matung in english ngani ga taraga tereti gi english ngani kungom doi power Manipur lam ekali sing taraga ni pan ga satru ko humfu ga mari ga ponyang khai da tharamba popi pambi sing yan tatuna mangan khre Manipur gi district sing gi manung na kangpokpi district na lam hectare lising mari ga sahum ga maudra ga tere ka point fu thaduna ahan boire lam hectare lising humga taraga nipan thaduna urkhulna ani suba madi lam hectare lising ani ge satru ko maudra ga mapan ga point marfu thaduna ahum suba tengno palna lising ani ge sama ga humfu ga manga thaduna mari suba sandel da lam hectare lising ama ga samapan ga marfu ga ni thu ga point yang khai thaduna manga suba kamjong da lising ama ga nifuga nipan ga point yang khai thaduna taruk suba madi sanapati da lising ama ga satru ko humfu ga ni thu thaduna tare suba da lekhi Haidiba popi pambi sing asi Manipur gi chief minister N Berena war against drug ki khongjang changsilaktuna mathakta pankriba district sing asida tharamba sing yan tatuna manghan khriadi atopa pawmana khulngak pada phabi yaro heba wapam hausi parliament mi phamna puthoktuna warep lawgadabani ramni lengak paidiba lusingba singna lamdam asigi miyam alaktaba maramna isa singna makhuta khulai pairakpani makhoi bu phaba punba yaru haina nupi samaj ki president thoksom ongbi ramni na phongdokre wapam singa si all Manipur women's social reformation and development samaj nupi samaj ki nifuga nipan suba mapokumon hairang boithong makha maibam laikai community hall pangthoki ba thoram ga mari lenana ima ramni na phongdokibani thoram adu apun Manipur imalup ki president lauremam nganbi laima all Manipur tamisingmi apun malup ki president yangbem ongbi mamon leima langthawal kendra maira paibi coordinating committee ke president moirangthim ibesa amadi hairanggoithong women's social culture development committee ke vice president athoba mithung oina saruk yakhi ima ramni na makha na phongdokibada thoklibi rang sikuki singna haurakpadagini makhoi na mitai singbu hatlaga aikhoi gi lam lahuna bo honarakani irang asi thoktringai dadi khulngak pa tholamdi lengakna singya tamya da laidibu khunja sing ngakpa ngamdabadagi isa sina khulai pairaga khul ngakpana phaba punba yaro heba ware phauzik palami mifamna puthokadabani haina su pausta phungdorakli makasa tharak poina to pawmana Tomtomsana Nongshaba Police na fadana purakpada Kaisampat junction mayada gari dagi Chongtharaga nangthokhouba hanak pangthokiba taraga mapan sub Lok Sabha Mikhal Inner Manipur constituency the independence merep oina mikhal thengna khibadagi maithi horaba hairok part 2 dagi moirangthem Tomtomsana Nongshaba sayengkhai apokpa lekhidraba tombiya mangasi Imphal International Airport dagi faduna purakpada Kaisampat junction yorakpada police ki gari dagi nanthokna senkre thawgo do miyamna ngakpoina yengkhi
Tomtomsana gi bolero car adubu thorakpa driver aduga pauksi esigi paumiga unaduna wari sanaba matamna phongdokhibadi ngasi nungthil pung aniga minute nifuga mangarom taba matamda airport Tomtomsana ga tilliba mi amaga unagani haiduna bolero car aduda airport tamsaki bolero aduda Tomtomsana gi nupi mayambagi masana singba makhoi mari tongi makhoina airport lakani haiba miyedu laktabadagi bolero car adu airport gi thawdorakpa matamda number thadaba police ki gypsy gari ama ngaidun leramki aduga makhoina tonglakpa bolero car adu police ki miyoina thawraga Tomtomsana amadi atai angang singa madi maki driver police ki gari edu tonganki masigi matungda police ki gari ani surakhi gari sing adu airport gi tidim lambi de imphal tamna thogolakpada Kaisampat junction traffic point maya yoramdaida gari sinbadagi gari adu ngihak panduna leiba matamna Tomtomsana gari edurigi Chongtharaga senna bonaki madura police personnel mana makpu namduna fana bonaki adubu makhoi gi makhuti Tomtomsana adu nanthoktuna mafam khangdana senki thagdo osimia mamangda thokiba ngaktani masigi matungda Tomtomsana amadi maka lamina bamiyoi singna paiba mobile sing adu police naiba miyoi sing adu na lakshinki kona thangda pitholamki police ki gari de tonghalaga lakpa Tomtomsana gi masa amadi atai angang adu lautharaga Kaisampat ki nupi oibi ima singa thamlaba matungda imung manunggi miyoi sing kauraga ngasi numida weram kusina khiyari atopa pawmna koki theory sin ngasi nungalamda de jeribamda yum ahom bomb season aduna mai thadoklamle Jeribam district ki tungan mafam anida leiba yum ahum ngasi pung amaga makhairom taba matamna koki narco theory singna bom pakhayan ba yauna mai tharamle yum singa du mitai gi yum mani eduga Vishnupriya gi yum amani hari pauksi esina jeribam dagi phangma paw gi matung ina di jeribam borobekra sub division gi manungsana gawa khalda leiba kunthraga mapan suba AR camp tagi kilometer ama muksat laga leiba maibam saurel koba miyoi sigi farm club mai thatulamki masigi matungda Harinagar leiba enna bakauba miwe amagi yumsu bom fit tawduna pakhailaba matungda mai thatuki matami kan kanadana nungalamdai pung aniga makhairam taba matamda butangkha kunjabonda leiba khoirakpam Pinky Devi mapureba KS Akasinga kaubi Vishnupriya Manipur gi yuma masu mai thatulam kheri Borobekra subdivision asida central forcing marang kaina thamlaba sumisam praja singe lanthum ngakpa ngamdriba sikarigino oiriba pibam asida asumak leiba tarabadi misam praja sing karam haina masa masagi mayumda leiba ngamgani haibu bohang ama lakli maram aduna lenga ki mari leinaba authority na athuba miyeng sangbi wainasu maike dongi khunja singna phongdorakli Makasa tharak poina to papawamna security force na tungan mafam kya dagi masing yamlaba khusuklai kya fagat pangamkre Kuntragum doisuba Assam Rifles Bisnupur Police amadi CDO Bisnupur gi apun mati mamana ngasi ayu angan mada Kangpok pi amadi Bisnupur district ki manungsana leiba Bungte Chiru Wainem Kainong Maningi High Kenel amadi Ngaikhong Khuno gi mafam singdagi yamlaba khusuklai kya fagat pangamkre Phagalaba khusuklai sing adudi magazine amaga konana SMG carbine ama magazine ga konana 9mm pistol ama pompi shell ama ILLU shell taret maru taruka loinana inches ama SLR magazine ama bawai pheng wireless set mari HE hand grenade mapan grenade safety ring ani smoke bomb ani tear gas grenade ama anti riot shell ani detonator ahum 7.62 mm SLR ammunition mari 303 gi maru kun 5.56 mm inches ki maru manga AK maru taruk 0.38 ki maru manga tear smoke shell ama rubber bullet amani hari nakalambarom security force in Manipur gi tungan mafam singda satakhiba thibu humbe gi thabakta khulai kya amadi heroin powder singju fagat pangamkhre none district ki Mongjarong khuno amadi all nungnang village the thibu humbe gi thabak sathabada magazine ga konana 5.56 HK assault rifle ama 7.62 gi rifle ama magazine ga konana carbine machine gun ama magazine ga konana 32 gi pistol ama lethal grenade ahum hand grenade radio set ani nomoi maru ahum tacticals punch amaga phagat pangamkhre Tenopal district ki Maujang dagi na magazine ani ga konana AK47 ama .22 gi country made rifle ama pistol ama IED ahum na singba yauna potche kya ama sa fagat khayadi Amaram na Kaksing district ki Purum Kulen village singsang pareng dagi security force sing sa takiba thibu hum gi thabakta bulletproof jacket ahum hand grenade ahum nongoi maru mapan local made pompi amaga su fagale hari nakala morom na Imphal West district ki Manipur police ki team amana ngarang
AMD Shahrukh Khan kouba miyoy amadagi tongan sapon cap kunda haptuna puramba heroin number 4 gram saniga kuntraga konana fagale hari nakala morora national highway kuntraga tare amadi tuda pojai purakpa gari marfugu manga amadi saniga nifugu humdu akan section thauranga loinana imphal tamna yorokre masiga loinana security ki section thaurang laukhat poina tongan mafam chamaga kunga manga checkpoints hangdokhibaga loinana singnaba miyoi humdraga tere ki mathakta uhang pongs takhi adumapu thoina mi phami pungi pauti lekhidi haina Manipur police control room ligi thadorakpa chirol amada hairi tentang na topa paw mana Manipur nungsa sabada None district na Celsius degree 38.23 oiduna makok talairi Manipur lenga ki Environment and Climate Change Directorate ki matung ina Manipur district singi manungda None district na nungsa gi sabda kwai gi makok talairi district asida ngarang Celsius degree 38.23 yauna nungsa sakre hairi report asigi matung ina ani subada Imphal East district Celsius degree 32.09 kangpokpida 31.59 Imphal West 31.18 Chusampur 31.06 Bisnupur amadi Sanapati the Celsius degree kuntra amadi Kaksing the Celsius degree kungamapanga point fugutra yauna sakre hainasu paus the makhatana fongdorakli Lushilak point a kangla powdi topa pound relief came the songs from low rivering atubada resettle to Holagani Havigi Tazaba Yuhois Emna Pirakli governor Irang Shina Mara Morgan relief came songs from low rivering atubada resettle to Holagani Havigi Tazaba Union Home Minister Amitsana Pirakli Hena Manipurgi governor Anusa weekend Fontokre Wapamasingasi Institute of Bioresources and Sustainable Developments ISBD na sinduna bioeconomic from bioresources developing women's entrepreneurship by naming thonura pangtokkiba thoram amada mangna phongdokkibani tayal patalaiba institute asigi hol pangtokwa thoram adu governor Anusana Irang asina maram oirga relief camp sing the sangjafam loriba nupi singi sentokhrada oirabasu leinabigi panamda ISBD na lakholakliba khongthang asi pungning thoganingaini sai ama helaba irang asina miyamda piriba saitheng marks sapsana khangi maru oina relief camp sangjafam loriba nupi sing na thengnariba awaba mangonda su phawdaba nati relief camp da leiduna tungi punsi amadi angang singi maraiba kari oigadagi khanbada mama oibi sing awaba polung kya puri nupi oibi sing na phangliba saina asi aduki mati warangani haibisi marks khangi ki sai ama helaba irang asina maram oiraga inmate sing kayam queen relief camp sangjapam lokhigadagi haibisi asabu hangamani wohang asi puraga handakta India gi president Draupadi Murmu amadi Union Home Minister Amit Shah ga unaduna wari sanaba laikre unaba du Manipur gi hauzik oiriba phibam singi matangda president amarik sumba wapam thamki loinana lanjenari basing masamasagi maram damda nauna khunda laitanaba Union Home Minister da takslamki relief camp da Kayam kuina sangjapam lokhigadoribege inmate sing khudong sadaba kayam maru mayuknari amadi angang singi laibuk tamangamdaba phibam amada lakle haibna sing wafam kyasu Union Home Minister da makhatana thamki hari tendang na mayamna sumna thamjaram ge duga hauj kuina di mayam paw sumatang asel usinjarage